loꯏꯕꯤꯅꯦꯕ ꯑꯗꯨꯗꯣ ꯁꯤꯅꯦꯗ ꯑꯗꯩꯗꯤ ꯐꯔꯦ ꯅꯣꯡ ꯐꯔꯦꯗ ꯌꯥꯝ ꯍꯩꯔꯗꯨꯕꯨ ꯂꯣꯡꯕꯗ ꯈꯔ ꯆꯟꯅꯕ ꯌꯥꯏꯕ ꯑꯇꯣꯞꯄ ꯍꯩꯇ꯭ꯔꯁꯨ ꯃꯆꯥꯗꯤ ꯄꯥꯕ ꯐꯖꯅ ꯊꯣꯛꯇ꯭ꯔꯤ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯃꯀꯣꯛꯇꯣ ꯃꯆꯤꯟꯗꯤ ꯃꯤꯅ ꯉꯥꯡꯉꯤꯁꯦ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯋꯦ ꯇꯧꯕꯅꯦ ꯃꯤ ꯌꯥꯝ ꯐꯖꯩꯌꯦ ꯃꯦꯗꯥꯝ ꯀꯅꯥ ꯌꯦꯛꯏꯅꯣ ꯑꯩꯅꯅꯦ ꯉꯁꯥꯏꯒꯤ ꯅꯥꯏꯟ ꯀ꯭ꯂꯥꯁ ꯆꯪꯕꯗꯣ ꯀ꯭ꯂꯥꯁ 4ꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯄ꯭ꯔꯦꯌꯔ ꯃꯣꯔꯅꯤꯡ ꯄ꯭ꯔꯦꯌꯔꯒꯤꯁꯦ ꯑꯣꯏꯅ ꯂꯣꯏ ꯌꯦꯡꯍꯟꯕ ꯑꯁ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔ ꯂꯥꯡꯍꯜꯂꯔꯣꯏꯅ ꯑꯉꯥꯡ ꯌꯥꯝ ꯄꯥꯝꯖꯕ ꯃꯣꯔꯅꯤꯡ ꯄ꯭ꯔꯦꯌꯔꯗꯣ ꯅꯣꯏꯒꯤ ꯕꯨꯛ ꯍꯥꯡꯃꯤꯟꯅꯗꯅ ꯌꯦꯛꯏꯌꯦ ꯑꯗꯨꯒ ꯃꯥꯂꯦꯝꯉꯥꯟꯕꯅ ꯑꯃ ꯄꯨꯔꯥ ꯀꯩꯅꯣꯝꯃ ꯌꯥꯎꯕꯁꯦ ꯊꯣꯛꯆꯣꯝꯅꯕꯤꯆꯦ ꯍꯥꯎ ꯊꯠꯄ ꯑꯃ ꯃꯦꯗꯥꯝ ꯍꯥꯎ ꯍꯩ ꯑꯅꯟꯗꯤ ꯃꯥꯏ ꯂꯚꯂꯤ ꯑꯦꯛꯁ ꯋꯥꯏꯐ ꯀꯥꯏꯅ ꯆꯠꯂꯣꯍꯦ ꯀꯅꯥꯅꯣ ꯃꯥꯏ ꯃꯀꯣꯛꯇꯅꯦ ꯁꯤꯒꯤ ꯍꯥꯏꯆꯦ ꯍꯥꯏ ꯃꯌꯦꯛ ꯆꯠꯇꯦꯕ ꯆꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯥꯛ ꯆꯥꯔꯛꯇꯦ ꯇꯣꯏꯅ ꯆꯥꯔꯦ ꯀꯩꯅꯣ ꯕꯣꯔꯥ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯆꯥꯔꯦ ꯃꯌꯥꯝꯅ ꯃꯣꯔꯅꯤꯡ ꯄ꯭ꯔꯦꯌꯔ ꯃꯌꯥꯝ ꯌꯦꯛꯑꯦ ꯁꯤ ꯀꯩ ꯂꯝꯗꯅꯣ ꯁꯤ ꯀꯩ ꯍꯧꯔꯪ ꯍꯧꯔꯪ ꯍꯥꯏꯗꯣꯏꯔꯣ ꯀꯤꯌꯥꯝꯗ ꯁꯤ ꯀꯩꯗꯧꯔꯤꯅꯣ ꯐꯝꯃꯤꯅꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯐꯣꯂꯣꯗ ꯃꯌꯥꯝ ꯎꯗꯦꯗ ꯐꯖꯅ ꯃꯤꯁ ꯎꯗꯦꯕ ꯆꯦ ꯂꯨꯍꯣꯡꯈꯤꯔꯣꯏꯗ꯭ꯔꯣ ꯀꯔꯤꯅꯣ ꯂꯨꯍꯣꯡꯉꯣ ꯂꯨꯍꯣꯡꯗꯣꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯔꯣꯟ ꯑꯃ ꯆꯞ ꯃꯥꯟꯅꯩ ꯆꯨꯝꯗ꯭ꯔꯥ ꯆꯦ ꯃꯦꯛ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅꯅꯦ ꯃꯥꯅꯅꯦ ꯁꯤꯒꯤ ꯃꯤꯁꯦ ꯃꯥꯅꯅꯦ ꯁꯟꯁꯤꯂꯥ ꯆꯅꯨꯅ ꯏꯃꯥꯟꯅꯕꯤꯁꯤ ꯔꯣꯃꯤꯇꯥꯒꯤ ꯃꯆꯥꯔꯌꯦ ꯑꯩꯈꯣꯏ ꯏꯗꯣꯆꯥ ꯑꯃꯅ ꯍꯪꯉꯛꯄꯅꯤ ꯃꯥꯅꯦ ꯔꯣꯃꯤꯇꯥꯒꯤ ꯃꯆꯥꯅꯦ ꯄꯤꯁꯨꯝꯁꯨ ꯌꯥꯗꯦ ꯄꯤꯁꯨꯝꯁꯨ ꯔꯣꯃꯤꯇꯥꯏ ꯃꯆꯥꯔ ꯍꯪꯉꯛꯏꯁꯤꯗꯤ ꯃꯤꯅ ꯔꯣꯃꯤꯇꯥꯏ ꯃꯆꯥꯔ ꯍꯪꯉꯣꯏ ꯍꯥꯏꯕꯤ ꯃꯥꯅꯦ ꯑꯩ ꯔꯣꯃꯤꯇꯥꯏ ꯃꯆꯥꯅꯦ ꯔꯣꯃꯤꯇꯥ ꯑꯃꯗꯤ ꯕꯤꯃꯣꯜꯒꯤ ꯃꯆꯥꯅꯤ ꯁꯤꯟ ꯂꯩꯇꯕꯅꯤꯅ ꯁꯥꯏꯟ ꯑꯗꯨꯒꯤ ꯁꯥꯟꯅꯩꯑꯕ ꯑꯗꯨ ꯇꯧꯖꯧꯕ ꯃꯥꯅ ꯇꯧꯋꯦ ꯄꯥꯏꯒꯦꯔꯥ ꯍꯥꯏꯈ꯭ꯔꯣꯅ ꯍꯥꯏꯔꯛꯄ ꯕꯦꯜ ꯇꯥꯈ꯭ꯔꯕꯣ ꯍꯧꯖꯤꯛꯀꯤꯗꯣ ꯇꯥꯗ꯭ꯔꯤ ꯃꯤꯅꯤꯠ ꯀꯩꯅꯣ ꯋꯥꯠꯂꯤ 10 ꯋꯥꯎ ꯌꯥꯝ ꯋꯥꯠꯂꯤ ꯑꯗꯨꯗꯤ ꯅꯦꯠꯅ ꯃꯔꯣꯟ ꯑꯃ ꯅꯨꯡꯉꯥꯏꯇꯕꯅꯦ ꯆꯦ ꯃꯊꯪ ꯚꯤꯗꯤꯑꯣꯒꯤ ꯄ꯭ꯂꯥꯟ ꯂꯩꯔꯕꯣ ꯅꯪꯅꯦ ꯀꯣꯜ ꯄ꯭ꯔꯦꯡ ꯇꯧꯁꯤꯔꯥ ꯍꯥꯏꯅꯣ ꯑꯩꯁꯦ ꯈꯜꯂꯤꯕꯅꯦ ꯀꯔꯤ ꯑꯣꯏꯅ ꯅꯝꯁꯦꯕ꯭ꯔꯥ ꯆꯨꯝꯅ ꯁꯨꯝ ꯕ꯭ꯂꯣꯛ ꯇꯧꯖꯔꯥ ꯑꯗꯣ ꯍꯟꯗꯛꯀꯤ ꯚꯤꯗꯤꯑꯣꯗꯨꯒꯤ ꯀꯣꯃꯦꯟꯗꯅꯦ ꯚꯤꯗꯤꯑꯣꯗꯨꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯕꯤꯍꯥꯏꯟ ꯗ ꯁꯤꯟ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨ ꯑꯣꯏꯅ ꯇꯧꯁꯤꯔꯥ ꯑꯗꯨꯒ ꯐꯦꯃꯤꯂꯤꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏꯌꯦ ꯃꯃꯥ ꯕꯕꯥ ꯀꯩꯀꯥ ꯃꯌꯥꯝ ꯌꯥꯎꯕ ꯑꯃ ꯑꯗꯨ ꯑꯣꯏꯅ ꯇꯧꯁꯤꯔꯥ ꯀꯩꯗꯧꯁꯤ ꯍꯥꯏꯅꯣ ꯈꯜꯂꯤꯕꯅꯤ ꯅꯈꯣꯏꯁꯨ ꯍꯥꯏꯌꯨ ꯗꯌꯥ ꯅꯣꯡꯊꯣꯝꯕꯝ ꯃꯤꯁ ꯁꯥꯔ ꯍꯥꯎ ꯁꯟꯁꯤꯂꯥ ꯆꯅꯨꯅ ꯑꯩꯁꯨ ꯁꯂꯥꯝꯗꯩꯅꯦ ꯑꯣ ꯅꯛꯅꯔꯦ ꯑꯗꯨꯗꯤ ꯂꯝꯕꯤ ꯂꯝꯒꯥꯡꯗꯒ ꯊꯦꯡꯅꯕ ꯌꯥꯏ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯄꯨꯡ 2:30 ꯑꯩ ꯑꯗꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯋꯦꯕ ꯎꯕꯗꯩꯗꯤ ꯑꯦꯄꯜꯅꯤꯅꯦ ꯈꯪꯉꯛꯇꯣꯏꯅꯦ ꯅꯍꯥꯟꯃꯨꯛꯀꯤ ꯇ꯭ꯋꯤꯟꯁꯇꯣ ꯄ꯭ꯔꯦꯡ ꯑꯃꯨꯛ ꯇꯧꯁꯤ ꯈꯪꯉꯅꯤ ꯍꯟꯗꯛꯇꯤ ꯌꯥꯔꯣꯏꯌꯦ ꯑꯗꯣ ꯈꯪꯉꯣꯏꯗꯕ ꯃꯑꯣꯡꯗ ꯑꯃꯨꯛ ꯇꯧꯁꯤꯔꯥ ꯈꯪꯗꯦ ꯆꯦꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩ ꯍꯥꯏꯔꯤꯗꯨꯗꯤ ꯑꯩ ꯚꯤꯗꯤꯑꯣꯗ ꯃꯨꯇꯨꯝ ꯆꯣꯡꯄꯦꯟ ꯁꯉꯥꯏꯊꯦꯜꯗꯩꯅ ꯍꯥꯏꯔꯤꯗꯨꯗꯤ ꯁꯟꯁꯤꯂꯥ ꯆꯅꯨ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯌꯦꯡꯉꯦ ꯂꯣꯏ ꯐꯖꯩ ꯌꯦꯡꯕꯁꯨ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯟꯁꯤꯂꯥ ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯍꯜꯂꯛꯑꯣ ꯑꯩꯗꯣ ꯁꯤꯜꯚꯔ ꯕꯇꯟꯗꯣ ꯌꯥꯝ ꯄꯥꯝꯃꯦꯕ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯋꯥ ꯅꯠꯇꯕꯀꯣ ꯑꯩꯗꯤꯅꯦ ꯊꯨꯀꯠꯆꯩ ꯀꯔꯤ ꯑꯩꯗꯤ ꯌꯨꯇꯨꯕꯔ ꯅꯠꯇꯦꯀꯣ ꯑꯩꯗꯤ ꯑꯦꯟꯇꯔꯇꯦꯅꯔꯅꯦꯀꯣ
ꯑꯩꯗꯤ ꯁꯤꯜꯚꯔ ꯕꯇꯟꯗ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯕ ꯅꯣꯏꯕꯨ ꯑꯗꯨꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯍꯜꯂꯣ ꯍꯥꯏꯕ ꯅꯣꯏ ꯂꯩꯀꯥꯏ ꯃꯤꯒꯗꯣ ꯐꯥ ꯌꯨꯝꯗꯁꯨ ꯁꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯍꯜꯂꯣ ꯍꯥꯏꯕ 1 ꯂꯥꯛ ꯌꯧꯍꯜꯂꯁꯦ ꯍꯥꯏꯕ ꯅꯣꯏꯕꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯁꯤꯕ ꯑꯩ 1 ꯂꯥꯛ ꯌꯧꯗꯦ ꯑꯩꯉꯣꯟꯗꯒꯤ ꯀꯣꯟ ꯊꯣꯛꯂꯛꯄ ꯃꯤ ꯑꯗꯨꯕꯨꯗꯤ ꯑꯩ ꯀꯨꯏ ꯂꯦꯞꯄꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯣꯟꯅ ꯊꯣꯛꯂꯛꯄ ꯃꯤꯒ ꯂꯣꯏ 1 ꯂꯥꯛ ꯍꯦꯟꯅꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯅ ꯅꯣꯏꯅ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏ ꯚꯥꯏꯔꯦꯜꯗꯤ ꯄꯪꯆꯠꯇ ꯆꯠꯂꯦ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯝꯇꯁꯨ ꯌꯥꯎꯗꯦ ꯈꯣꯝꯃꯣꯛꯑꯣ ꯃꯤ ꯈꯔ ꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯍꯜꯂꯛꯑꯣ ꯍꯥꯏꯕ ꯅꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯃꯥ ꯕꯕꯥ ꯆꯤꯆꯦ ꯂꯣꯏ ꯇꯧꯁꯜꯂꯣ ꯍꯥꯏꯕ ꯅꯝꯕ ꯐꯣꯟꯗꯣ ꯂꯧꯁꯜꯂꯒ 1 ꯂꯥꯛ ꯌꯧꯍꯜꯂꯁꯦ ꯍꯥꯏꯕ ꯅꯣꯏꯕꯣ ꯑꯩ ꯇꯣꯛꯈ꯭ꯔꯅꯦꯕ ꯈꯔ ꯂꯩꯔꯗꯤ ꯌꯨꯝ ꯄꯥꯜꯂꯗꯤ ꯁꯟꯖꯨ 9,000 ꯅꯠꯇꯦꯅ ꯏꯅꯨꯡ ꯅꯨꯡꯉꯥꯏꯗ ꯑꯩꯗꯤ ꯂꯃꯩ ꯊꯥꯝꯕꯤ ꯁꯤꯁꯇꯔ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ ꯑꯉꯥꯡꯗꯤ ꯃꯥꯜꯂꯦ ꯑꯉꯥꯡ ꯃꯥꯟꯗꯕꯅꯦꯍꯦ ꯀꯩꯅꯣꯗ ꯚꯤꯗꯤꯑꯣꯗꯒ ꯃꯥꯜꯂꯤꯕ꯭ꯔꯣ ꯑꯗꯨꯝ ꯑꯗꯨꯕꯨꯗꯤ ꯈꯔꯁꯨ ꯁꯥꯕꯩꯅꯤꯀꯣ ꯑꯍꯟ ꯈꯔꯁꯨ ꯁꯥꯕꯩꯅꯤ ꯕꯣꯗꯤꯅꯁꯨ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯈꯔ ꯍꯥꯎꯇꯕꯗꯣ ꯈꯔ ꯑꯍꯟ ꯂꯃꯟ ꯉꯥꯛꯇ ꯁꯨꯝ ꯄꯨꯜꯂꯛꯑꯕꯅꯤꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯐꯝꯗꯕꯨ ꯑꯣꯏꯔꯣ ꯑꯃꯗꯕꯨ ꯑꯣꯏꯔꯣ ꯊꯕꯛ ꯇꯧꯕꯗꯕꯨ ꯑꯣꯏꯔꯣ ꯍꯅꯨ ꯉꯥꯛꯇ ꯁꯨꯝ ꯄꯨꯜꯂꯛꯑꯕꯅꯤꯅꯀꯣ ꯆꯍꯤꯗꯤ 26 ꯁꯨꯗ ꯉꯥꯏꯔꯤꯗ 26 ꯁꯨꯗ ꯉꯥꯏꯔꯤ ꯀꯥꯏ ꯍꯥꯏꯁꯤꯗꯤ 26ꯁꯨ ꯌꯥꯝꯗ꯭ꯔꯤꯕꯗꯣ ꯑꯩ ꯃꯣꯠꯁꯤꯗꯗꯤ ꯄ꯭ꯔꯦꯡ ꯇꯧꯔꯗꯤ ꯔꯤꯚꯤꯜ ꯇꯧꯕꯩꯁꯨ ꯍꯥꯞꯁꯦ ꯁꯤꯜꯚꯔ ꯕꯇꯟꯗꯣ ꯀꯔꯞꯁꯟ ꯇꯧꯕ ꯌꯥꯗ꯭ꯔꯣ 8 ꯌꯥꯗꯦ ꯍꯥꯏꯕ ꯑꯝꯇ ꯈꯔ ꯇꯧꯔꯣ ꯅꯣꯏꯁꯨ ꯈꯔ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝꯍꯜꯂꯛꯑꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯀ꯭ꯂꯥꯁ 9ꯗ ꯂꯩꯔꯝꯃꯦꯕ ꯑꯩꯅ ꯁꯥꯔꯇꯤꯐꯤꯀꯦꯠ ꯍꯥꯏꯔꯛꯏꯔ ꯍꯥꯏꯔꯒ ꯑꯩꯅ ꯁꯥꯔꯇꯤꯐꯤꯀꯦꯠꯅ ꯅꯍꯥꯟ ꯍꯪꯉꯕꯅꯦ ꯑꯩꯅ ꯁꯥꯏꯟ ꯇꯧꯔ ꯁꯤꯟꯅꯕ꯭ꯔꯣ ꯅꯪ ꯑꯄꯥꯝꯕ ꯁꯤꯟꯅꯕꯗꯣ ꯑꯩ ꯀꯥꯏꯗ ꯂꯩꯗꯣꯏꯅꯣ ꯁꯥꯏꯟ ꯇꯧꯕꯗꯣ ꯇꯧ ꯍꯥꯏꯕꯗꯨꯅꯦ ꯁꯞꯄꯣꯔꯠ ꯇꯧꯅꯁꯦ ꯁꯤꯁꯇꯔ ꯑꯩꯅ ꯃꯤ ꯐꯥꯔꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯍꯟꯒꯦ NTK ꯁꯥꯏꯔꯣꯜꯅ ꯍꯣꯏ ꯃꯤ ꯐꯥꯔꯒ ꯁꯤꯟꯁꯤꯂꯥ ꯆꯦꯅꯦꯜ ꯇꯧꯍꯜꯂꯛꯀꯦ ꯈꯣꯝꯃꯛꯑꯣ ꯁꯂꯥꯝꯒꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯁꯟꯁꯤꯂꯥ ꯅꯪꯅ ꯁꯂꯥꯝꯒꯤ ꯄꯥꯏꯔꯣ ꯂꯝꯁꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯄꯥꯏꯔꯣ ꯅꯪꯅ ꯄꯨꯂꯞ ꯈ꯭ꯔꯤꯁꯇꯤꯅꯥ ꯀꯣꯟꯊꯧꯖꯝ ꯅꯣꯏꯔꯁꯨ ꯐꯖꯩꯌꯦ ꯆꯦꯗꯤ ꯍꯥꯏ ꯐꯖꯗꯦ ꯀꯅꯥꯒꯤ ꯐꯤꯕꯝ ꯆꯥꯗꯦ ꯌꯥꯝ ꯊꯤꯔꯦ ꯐꯤꯜꯇꯔ ꯍꯥꯞꯄꯤꯅꯦ ꯑꯩꯁꯦ ꯐꯤꯜꯇꯔ ꯍꯥꯞꯄꯤꯅꯦ ꯍꯦꯜꯂꯣ ꯃꯤꯁ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯏꯟꯗꯤꯌꯥ ꯌꯨ ꯑꯥꯔ ꯕ꯭ꯌꯨꯇꯤꯐꯨꯜ ꯁꯥꯟꯇꯤꯀꯨꯃꯟ ꯀꯔꯤ ꯂꯝꯗꯩꯅꯣ ꯁꯉꯥꯏꯊꯦꯟꯗꯩ ꯁꯤꯁ ꯀꯩꯗꯩꯅꯣ ꯑꯟꯖꯨ ꯅꯣꯡꯃꯩ ꯑꯩ ꯐꯝꯃꯤꯅ ꯁ꯭ꯇꯥꯐ ꯔꯨꯝꯗ ꯁꯨꯝ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯌꯥꯝ ꯆꯦꯁꯦ ꯃꯦꯀꯞ ꯇꯧꯗ꯭ꯔꯁꯨ ꯌꯥꯝ ꯐꯖꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨꯀꯣ ꯅꯣꯏ ꯑꯩ ꯍꯦꯟꯖꯜꯂꯅꯤꯗ ꯑꯩꯗꯤ ꯑꯦꯛꯇꯤꯡꯒ ꯊꯤ ꯇꯧꯁꯤꯜꯂꯅꯤ ꯁꯣꯝꯗ ꯇꯥ ꯂꯩ ꯑꯩꯈꯣꯏ ꯃꯦꯗꯥꯝꯁꯦ ꯃꯁꯛ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯅꯨꯡꯁꯤꯕꯤ ꯃꯦꯗꯥꯝꯅꯦ ꯎꯗꯦ ꯍꯥꯏꯕ ꯏꯆꯦ ꯎꯗꯦ ꯍꯥꯏꯕꯅꯦ ꯅꯪꯕꯣ ꯂꯣꯠꯂꯤꯁꯤꯡꯁꯦ ꯌꯦꯡꯉꯨꯅꯦ ꯑꯝꯇ ꯑꯣꯖꯥꯁꯤꯡꯁꯦ ꯌꯦꯡꯉꯣ ꯃꯁꯛ ꯂꯣꯏ ꯐꯖꯕꯅꯦ ꯍꯥꯏꯕ ꯑꯗꯨꯗꯨꯒ 1 ꯂꯥꯛ ꯌꯧꯍꯜꯂꯁꯤꯔꯣ ꯑꯗꯨꯒ ꯁꯦꯜ ꯌꯦꯟꯅ ꯇꯥꯕ ꯑꯩꯒꯤꯗꯤ ꯅꯣꯏ ꯑꯩ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯕꯁꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯁꯦ ꯀꯤꯋꯔ ꯁ꯭ꯀꯤꯟꯒꯤ ꯑꯃ ꯇꯧꯒꯦꯗꯅ ꯑꯗꯨꯅ ꯑꯍꯥꯟꯕꯅꯦ ꯑꯗꯩ ꯇꯧꯗꯦ ꯑꯩ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯗꯕꯅꯤꯅ ꯄꯩꯁꯥ ꯀꯩꯁꯨ ꯐꯪꯗꯦꯕ ꯄꯩꯁꯥꯒꯤ ꯋꯥ ꯅꯠꯇꯦ ꯍꯥꯏꯕ ꯑꯩ ꯇꯧꯔꯤꯁꯦ ꯑꯅꯝꯕꯅ ꯄꯩꯁꯥꯒꯤ ꯋꯥ ꯅꯠꯇꯦ ꯍꯥꯏꯁꯦ ꯄꯩꯁꯥꯗꯤ ꯐꯪꯗꯣꯏꯅꯤꯀꯣ ꯐꯪꯉꯁꯨ ꯑꯉꯥꯡꯈꯩ ꯚꯤꯗꯤꯑꯣ ꯅꯝꯕꯤꯌꯨ ꯈꯣꯠꯄꯤꯁꯦ ꯑꯆꯥꯄꯣꯠ ꯂꯩꯕꯤꯗꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯑꯆꯥꯄꯣꯠ ꯆꯥꯕ ꯑꯃꯨꯛ ꯄꯨꯕꯤꯒꯤꯅꯤ ꯈꯪꯉꯕ ꯚꯤꯗꯤꯑꯣꯒ ꯅꯝꯕꯤꯁꯤꯅ ꯅꯣꯏ ꯈꯪꯗꯦꯅꯦ ꯋꯥꯒꯖꯥꯠꯅꯤ ꯈꯪꯉꯕ ꯇꯧꯗꯕ ꯌꯥꯗꯦ ꯀꯥꯏ ꯍꯥꯏꯈꯤꯕ꯭ꯔꯣ ꯀꯥꯏ ꯍꯥꯏꯕꯕꯨꯗꯤ ꯂꯩꯇꯦꯕ ꯑꯗꯨꯕꯨꯗꯤ ꯑꯗꯨꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯒ ꯌꯦꯡꯉꯒ ꯅꯨꯡꯉꯥꯏꯌꯦ ꯅꯣꯛꯑꯦ ꯀꯥꯏ ꯍꯥꯏꯕꯁꯦ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯗꯅꯀꯣ ꯑꯦꯟꯇꯔꯇꯦꯟ ꯇꯧꯕ ꯍꯥꯏꯁꯦ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯦꯕ ꯌꯦꯟꯅꯁꯦ ꯋꯥꯠꯑꯦꯚꯔ ꯐꯪꯕꯗꯣ ꯌꯦꯟꯅꯁꯦ ꯗꯌꯥ 1 ꯂꯥꯛ ꯌꯧꯍꯜꯂꯁꯤꯅꯦ ꯑꯅꯨ ꯐꯥꯏꯔꯝꯕꯝ ꯍꯥꯏ ꯆꯦ ꯍꯥꯏ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯆꯦ ꯍꯥꯏ ꯅꯨꯃꯤꯠ ꯂꯩꯅ ꯑꯩ ꯆꯥꯗ꯭ꯔꯤꯌꯦ ꯉꯁꯤ ꯑꯆꯥꯄꯣꯠ ꯀꯩꯀꯥ ꯁ꯭ꯋꯥꯏꯗ ꯈꯔ ꯆꯥꯔꯦ ꯕꯣꯔꯥ ꯀꯩꯀꯥ ꯀꯅꯥꯅꯣ ꯃꯅꯤꯡꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯄꯥꯎꯕ ꯑꯩꯈꯣꯏ ꯏꯆꯦꯅ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯩꯈꯣꯏ ꯁꯦꯀꯟ ꯅꯦꯅꯦꯒꯤ ꯈꯨꯅꯣꯛꯇꯣ ꯑꯝꯇ ꯅꯣꯛꯂꯛꯑꯣ ꯀꯃꯥꯏꯅ ꯅꯣꯛꯒꯦ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯃꯁꯤꯜꯂꯥ ꯍꯣꯏ ꯄꯥꯏꯊꯔꯒꯦ ꯑꯗꯣ ꯅꯪꯅ ꯂꯩꯔꯤꯁꯦ ꯁꯥꯔ ꯑꯣꯄꯦꯟꯒꯤ ꯁ꯭ꯀꯨꯜꯗꯔꯣ ꯄꯀꯥ ꯂꯩꯃꯒꯤꯗꯣ ꯄꯀꯥ ꯂꯩꯃꯗ ꯂꯩꯕ ꯀꯩꯅꯣꯅꯦ ꯑꯣꯄꯦꯟ ꯀꯧꯕ꯭ꯔꯣ ꯀꯧꯗꯦꯗ ꯈꯪꯗꯦ ꯁꯤꯁꯦ ꯑꯣꯄꯦꯟ ꯅꯠꯇꯦ ꯑꯣꯕꯦꯟꯒꯤꯗꯤ ꯅꯪ ꯍꯥꯏꯁꯦ ꯁꯂꯥꯝꯒꯤ ꯀꯤꯌꯥꯝꯒꯤꯗꯣ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯀꯤꯌꯥꯝꯒꯤꯗꯣ ꯅꯠꯇꯦ ꯑꯇꯣꯞꯄꯅꯦ ꯁꯤꯁꯦ ꯄꯀꯥ ꯂꯩꯃꯒꯤꯗꯣ ꯑꯗꯨꯗꯅꯦꯕ ꯑꯩꯗꯣ ꯍꯥꯟꯅꯅꯦ ꯋꯥꯡꯒꯣꯏꯗ ꯑꯃꯅ ꯕꯣꯗꯤꯌꯥꯒꯤ ꯇꯧꯕꯗꯨꯁꯨ ꯄꯨꯔꯝꯃꯦ ꯏꯝꯐꯥꯜ ꯕꯤꯗꯁꯨ ꯃꯦꯗꯤꯀꯦꯜ ꯁꯥꯇ꯭ꯔꯒꯤ ꯁꯦꯟꯅ ꯋꯥꯔꯗꯦꯟ ꯑꯗꯨꯝ ꯂꯩꯔꯝꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯄꯩꯁꯥ ꯌꯥꯝꯁꯨ ꯌꯥꯝꯗ꯭ꯔꯁꯨ ꯌꯨꯝꯗꯒꯤ ꯆꯠꯄ ꯌꯥꯕ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯈꯔ ꯌꯥꯎꯕ ꯌꯥꯕ ꯑꯅꯛꯄꯗ ꯑꯐꯕ ꯆꯦꯟꯕ ꯌꯥꯕ ꯈꯔ ꯅꯨꯡꯉꯥꯏꯅ ꯑꯣꯏꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯊꯤꯔꯛꯄ ꯑꯗꯨ ꯊꯤꯔꯛꯄꯗꯨꯗꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤꯗꯨꯗꯤ ꯇꯧꯅꯤꯡꯗꯗꯅꯅꯦ ꯁꯤꯗꯩꯗ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏ ꯇꯧꯋꯦꯕꯀꯣ ꯑꯗꯨꯗꯤ ꯃꯣꯏ ꯁꯨꯝ ꯄꯤꯅꯤꯡꯕꯗꯣ ꯑꯗꯨꯗꯨꯒꯤ
Nusia nang se Helen Christian Nusia noi ma'am so Nusia noi ni yang bi dana ni ai video se noi yang dei thagat pe kem kana pote noi ma'am yang bi bagin Murikando koi ba chalo se lao ai kana nam ya manjile Sugi je video thagalo khara le thagal ka next Sunday Sunday da ko Sunday da se ma ka Monday gum da mai Samsung place ne ne siri bhasaramina filter ha pa ne filter en tike sayo insta kai haina hang insta photo ka thaga tam da thaine photo ka yaw the anandi underscore the anandi underscore ne ai insta da amko sa the anandi underscore Jadi isa follow lo kain pam di ay style sa kati pai reels ko bakal yeng video ay ko alay santi ka dance to bukun to mi lam ko ko ma yeng ko lo tong bam baby ka nang di kui na ma nge na subscriber wa li ni tu ni video tha ko lo tu wan lak yam lai ni do hoi ko chum me na hai to chum me baby ka chum me hagal lage dum yo jara ni ma na ko ja hai how Down to Amy Papa so that the lang to lo de so now we can check kai le no school de le ne stoic 945 videos khak thak laga 61k yore nangi di yamal labane to na galo hoi ko ai na mara video thagat pa ne adum singa ma ni sa dum video ma thagat pa dum la pudi la ini chumme 45 video hai ju dum tho mo video mate short video gumba ga yaw ni adagi di behind the scene gumba aduga mate ai ni sei chapai gumba ka ga dum mate yaw ni ba video di ga su yam pate da chumme du budi ma thagat la di yaw budi ai ko ado Facebook tadi viral di am chat le aduga Facebook ta ma'am yeng ko YouTube tin lak to ba sa Chese oja oi bro ai khang da hang bani sound ko oi numit le Tinya sakala nungai sister aina khwai pamjaba youtuber si somwe ram BM Khadijarani thank you Kansi ai bai thabak to itam jarage David Wilmus bai gi tha class 5 loi jare open school de yai milan naw em hay nungai che blog oina nam hoi blog na ma ke ka ma'am ni ko blog na ma ke video ka to sum to je hai di mi do ani suraga khoi ma'am ek ka to mi na mai da mo khoi mo mai to do ba ni ai di ai to ni ai na ma mu sa no ji su ur di boring so ko yai ko ai ngon to why hai di edit to do ko wa number di wa de ba one shot one kill ne ba kha ba ông tông năm bây giờ tông nhà như bà hay đi ôi anh như là lúc hằn bà giàu điều đi cái chú quá đi bà năm bây giờ đi có năm bây giờ qua là bà hay xe acting tông bây giờ đi qua là bà hay chạy acting tông bây giờ đi qua là bà năm bây giờ đi ai nào mà giống sạt ông chỉ là thằng nào mà giống sạt để đi tông rồi đó quay không đi anh là blog shoot rồi kìa vậy mình lên nào em hay người yes stay qualification này bio ai hay đi kia này ai đi năng bao nhiêu rồi bộ BM Khadijarani nang yeng trobo ai kiwena da hai di ai qualification je BA loire ga MA loire ga B.Ed adagi marakta diploma am zawre MA B.Ed hai tar B.Ed Manipur University B.Ed to one language ta is ai qualification hai Then on to my using Salami Papa Horgan, I said, how security power, they get Anna, I am like with me, wheelchair, get the lap. I can number one put on a question him skill, when I see the year, no work, and I'm coming for phone, the kind of cocktail with the blade guys. Zinim story is Anna, Bazuya, and Anna being black was Anna be exactly luck, but I give you Anna being luck to give a man about, I think it's the one Pamba, Pamachi Pamba, I'm late again. Điều tả ra là sao những điều ấy phải tâm mô rồi Queen channel di straight chung na video blog sum thang lo views là cái những người đại được xin ấy bây giờ mai rồi thang cái thank you for the idea thank you for the suggestion anh đang suy nghĩ sao này giúp chân nhé sige anh đang xem mona cái mà chỉ mà nào rồi So the people to the set.
Mona apa nih ngang kelas lagi Mona tuh cik ini video tuh mind blowing oi live tꯧꯔꯤꯅꯦ live tꯧꯔꯤ bread cabagi acting do yam nungai bane am tuh bread leiti sida ꯀꯅꯥ ꯅꯪ ꯃꯤ ꯀꯌꯥ ꯌꯦꯡꯒꯦ ꯃꯌꯥꯝ ꯊꯝꯕꯤꯌꯣ ꯍꯥꯏꯕꯗꯤ ꯃꯤꯁꯣꯔꯥꯏ ꯀꯥꯟ ꯃꯤ ꯊꯝꯕꯤꯌꯣ ꯍꯥꯏꯕꯗꯤ ꯃꯤꯁꯣꯔꯥꯏ ꯀꯥꯟ ꯃꯤ ꯑꯗꯨꯝ ꯊꯝꯕꯤꯌꯣ geography history haidi ko ai BA da honors tawte ba ai lawak pa je Indian administration psychology sociology loi sunu bolo re aduna sigumba line da science ko math ko badana ta bida ai ko language ko ba sumba sociology ko ba psychology ko ba ai hai do dum bada do ene tawe aduna hajik sida ai haidi loi tak pa ngam na ba loina khangning bagi hai tare ba ada aina permission loraga kalam bang aduda ma sindudi principal gi sindudi how's geography history civics tae English grammar English loi tae lawar gi sinloi na malle ha yang ka aduna bibin lagi sinpo la ai nang satro ai do balai ba kai nang no tuk law ba du kano simdo adu ju piro hai gi che video no thagalo le sang thai ma bu hoi thagalak ke no ko da phani oi ba blog su thagalak ke mathangdadi yumthangnabagi oina taw kaina ko nusi dam lor mi ngasai ne to kaka amane akoi de upak kaina man log lai ko adu ga ngon chiche ko bai ji mayam chiche ai wai log log ni ko ham tannaram ado idi ase seng ma lai bijang akta ne bukwa nam banai thangkal sa mi ji pan ba ne ha ado ji kaka adu bi chumna lak sabani ko da phagi toram ne Dr. Boras Kumar Gura Sadri UPSC to adu di miss asai adu yam chai dai tu se UPSC wai je thong mai kai dai nusi wari yam lai gre ai ni ga ta tum ni chan khang ga tau ni ba matang ga yam yaw yam nusi ba ne kai nom da ge depression sa la ga je ko cha ki ba ma yaw ge ba ai ni se che gi khonjel tai ni masati mai am sing de ma sorry ai ko na bajana thara ge bel su ta gre ne wa no am phun dai thara ge sin ni ngai te mai nu pa chau bong dur hai ba dam nok ningi adu to khoi mam to ne ba khoi mamai manau pa to ba to ma sum thabak su ja lai ba na hanu bi du jumi kem hai je ba na ti ha ba hai di ai na ga tak ko ba na te ma than da pham lai ba do adu video nam jang gi ma than da ga khum ja rei na ba kai college ni che college at school drama dam haram phatta male sim de yam haram no male UPSC to mine se kai no wakhal hum chakin no tam yam bai no re da anu video radio mulak ko no ai bidi acting yam mi radio to han de kha ga ya da bi le ba ai na lak ko de ya ge jina Ma'am, lấy cho lagi hayin ko na buzana niya wano akan dalagi ko. Ma'am, bye bye.